YaimaranGa nupaduga ingna famlabada YaimaranNa tapna hangai. Phone da pau phorpa yadaba zala. Phone da phaunaba yaroidaba ma leiraba adugini. Mahak masado ngasi ayu ngantadagi case amagi arabada chatkhiba. Aduga wasisu somda tamdaba yadaba wa oiraba. Loina chese direct uhanba musu sangba. Hairaga che ama puthoraktuna nupaduna YaimaranNa pirakle. YaimaranN su lauraga yengi. Nupaduna makha tharakle. Case file tawrle. Kamdogsige haibado amuktang tanaba madi changi. YaimaranNa jesu munna yenglaba matungda khumlei. Ai lake. Akhil su thabak samdoklo hairo. Aina su call tawraga pau phorge. Case ki oina budi prama loinamag ekhoigi favor da yam sathina chawna leibanina kiningai oidi. Aduda nupaduna haninglibado YaimaranNa gyan taraduna samjilai. Adusu ai khang yenglasi. Maga phaminarga munna phajana ngangnarasi. Ado kari numitano case thangalaise. Ngarang ayukta torpani. Akhil masada. Hoi, masada lakpani. Chanaruba haigadra natraga thawaina toroklibra dudi khangdre. Anido hoi hainaraga nupado thokre. YaimaranNa tumina mafam aduda unglaga phamlai. Leishna do somda irumai tharaga masamau sitnana ke mauraga light blue gi suit ama setuna chakhumda changlakpani. Thabak numbi nupiduna chanaba breakfast semduna lermle. Mahak changsinduna dining table duda ningthina phamlaga chaba hongnari. Tanjadu da YaimaranN su changlai. Nupiduna YaimaranN gisu piraba matungda hairi. Madam ibema ai asida ngayon bila ai hai. Adugi nga macha amakakta yenglukige. Chaba loiraga dum thambiramo. Ai loisinjagi. Si haramlaga nupidusu nga yengba thokre. Anido wamata ngangnade. Mana thokpa chanari. Tanjaduda YaimaranN gi call laklibado YaimaranNa paikhalai. Kadore. Asomdagi magi angang amana hairapani. Dairen thigatpa yaba thigale. Ngarangi thodukto kanana tawbuno haiba tangdangba madi khangba ngamre. Khana kapada pankibudusu si changi haiba chimuk laurtre. Sibadi siramlani khali. Madugi paw malaklabadi mido kanano haina thidoklaga kanagi mino haibado adum yam laina khangba yaba. Adubu amuta hainarakrabanina khangba ngamre. YaimaranNa khumdabida munna taraga phone do dum kaglakle. Leishna na YaimaranN da phalab yenglamlaga wa ngang bahuri. Police da paw pikhrabra. YaimaranN do wakhalamada tawribani. Leishna na karino mangang kibaduda ba uheudraduna Leishna da yenglakla. Hari Leishna na mukhalei. Police da report pikhraba haiba. Ngarangi do biro. Hoi. Angang singna thokpa tawramlani. Wado nganganingdabagini YaimaranNa samjilakribado. Leishna na makha muka tarai. Kanano angang sing haiba. Nupa khra leiridura. Karino moisingdubu nangi kanano. Khulai amamam loina hek paisiladana. Hanabu sunaba pamba mi ngakdara karino. Adugumba mayamdubu loinari thamidubu karigino. Yam haina dedi ko. Leishna gi wado YaimaranNa taningboidri. Kumdabigi mahak hagotke tawbani. Leishna di YaimaranN gi mapangal gi kyam lei aduga yeknabana purak khangde haiba musik khangbanati. YaimaranNa magi pakum pidana hagotkhige tawbududa magi wa taningdaduna tawrine khanduna sawningkhiduna muhairi. Aina kari haikrage. Adugi nati ai chabalori adunani thabagaruba muslai thinglena tawbani. Adudi nupa khra thamido amukta mayumayumda hannaba haikro. Moi mayamga leibada nang sidawri. Nang na haidragana aina hairani. Ngasaidagi tension ga khra leibaga Leishna na ka tukara namngang silapududadi tainafum khangdraduna YaimaranN do khon kitang kalapna Leishna da cheragli. Nang na khanma ngakdana chumbanati. Yum sida kari chanade haibase ngarangda lakpa nang na khangbanati. Nachinduda ngangninga haidana pangangda ngangano ai taningde. Nang ek thingnaruba numitudagi aige kokse pokhaidorabani. Chakat ngangbada. Wathi warem pangang ngangadan. Nonsense.
ꯌꯥꯏꯃꯔꯟꯒꯤ ꯅꯟꯁꯦꯟꯁꯤꯅꯤ ꯂꯩꯁꯅꯥꯒꯤ ꯄ꯭ꯔꯥꯟ ꯆꯥꯛꯄꯤꯁꯦ ꯌꯥꯏꯃꯔꯟꯗꯣ ꯇꯥꯊꯤ ꯆꯩꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯗꯣ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯄꯥꯈꯠ ꯊꯒꯠꯄꯒ ꯂꯣꯏꯅꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯌꯥꯏꯃꯔꯟꯁꯤ ꯃꯍꯥꯛ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯃꯄꯨꯔꯣꯏꯕꯅꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯃꯔꯩ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯈꯨꯝꯗꯕꯤꯗ ꯂꯩꯍꯧꯔꯤꯕꯗꯣ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯊꯤꯟꯗꯠꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯃꯨꯛꯅ ꯐꯖꯅ ꯉꯥꯡꯂꯛꯀꯅꯤ ꯑꯃꯨꯛꯅ ꯇꯥꯊꯤ ꯑꯃꯨꯛ ꯉꯥꯡꯂꯛꯀꯅꯤ ꯁꯤꯒꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯅꯁꯨ ꯂꯩꯁꯅꯥꯁꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯦ ꯃꯊꯟꯇ ꯀꯞꯅꯤꯡꯕ ꯈꯪꯖꯤꯜꯂꯒ ꯁꯣꯜꯂꯛꯏ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯒꯦ ꯃꯥꯅ ꯏꯁꯤ ꯌꯧꯅ ꯑꯩꯉꯣꯟꯗ ꯆꯩꯔꯝꯃꯤꯁꯤꯕꯣ ꯑꯌꯨꯛꯇꯅ ꯋꯥ ꯑꯃ ꯍꯧꯖꯤꯛꯅ ꯑꯃ ꯑꯩꯅ ꯁꯣꯏꯕꯅꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯄꯪꯊꯕꯁꯤꯃꯛ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯁꯨꯛ ꯄꯦꯟꯅ ꯑꯩꯕꯨ ꯆꯩꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯋꯥꯍꯩꯗ ꯑꯩ ꯄꯪꯊꯔꯣꯏ ꯂꯩꯁꯅꯥꯒꯤ ꯊꯃꯣꯏꯗꯣ ꯇꯁꯦꯡꯅ ꯁꯣꯛꯂꯦ ꯌꯥꯏꯃꯔꯟꯗꯣ ꯊꯣꯛꯂꯛꯂꯒ ꯍꯥꯟꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯃꯈꯨꯠ ꯁꯣꯛꯄꯒꯤ ꯌꯦꯠꯄ ꯄꯨꯟꯕ ꯇꯧꯔꯒ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯟꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯆꯧꯕ ꯅꯪꯕꯣ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯕꯣ ꯃꯃꯥꯅ ꯈꯨꯝꯂꯛꯄꯅꯤ ꯌꯥꯝꯅ ꯗꯣꯡ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯑꯩ ꯑꯇꯩ ꯋꯥ ꯍꯥꯏꯅꯕ ꯇꯥꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯃꯥ ꯁꯤꯈꯛ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯉꯁꯤꯗꯤ ꯃꯄꯥꯅ ꯈꯝꯂꯛꯏ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯌꯥꯏꯃꯔꯟꯒꯤ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯕꯗꯧꯅ ꯅꯪꯅ ꯑꯃꯨꯛ ꯍꯦꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯪꯅ ꯅꯃꯥ ꯑꯁꯤꯗ ꯍꯦꯛ ꯑꯗꯨꯝꯅ ꯌꯥꯝ ꯂꯥꯛꯊꯨꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯅꯪ ꯃꯁꯤ ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯏ ꯌꯥꯏꯃꯔꯟꯗꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯛꯊꯨꯗꯦ ꯕꯕꯥ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯃꯥꯗ ꯂꯥꯛꯊꯨꯒꯅꯤ ꯑꯩꯅ ꯃꯐꯝꯁꯤ ꯑꯩꯒꯤ ꯏꯃꯨꯡ ꯅꯠꯇꯦ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁ ꯑꯃ ꯄꯥꯝꯕꯅ ꯏꯃꯥꯅ ꯑꯥꯗ ꯂꯥꯛꯇꯨꯅ ꯂꯩꯕꯗꯨ ꯑꯩꯅ ꯄꯥꯝꯗꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯀꯦ ꯇꯧꯕꯗ ꯉꯁꯤꯗꯤ ꯃꯄꯥꯁꯨ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯦ ꯍꯥꯏ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ ꯃꯧꯗꯨ ꯏꯃꯨꯡꯁꯤꯒ ꯂꯣꯟꯗꯤꯟꯅꯍꯜꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯅꯪ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥ ꯄꯟꯅꯤꯡꯗꯕ ꯍꯧꯗꯣꯛꯅꯤꯡꯗꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯃꯄꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯟꯊꯣꯛꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯣ ꯃꯗꯨ ꯍꯦꯛ ꯄꯜꯂꯨꯕꯗꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯃꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯝꯕꯣꯝꯗꯨꯗ ꯄꯥꯏꯗꯨꯅ ꯈꯝꯂꯛꯏ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯣ ꯈꯣꯟꯖꯦꯜꯗꯣ ꯉꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯉꯥꯡꯁꯤꯜꯂꯒ ꯍꯧꯔꯛꯂꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯔꯤꯕꯁꯦ ꯑꯩꯕꯨ ꯃꯤꯗꯒꯤ ꯁꯥꯁꯨ ꯅꯈꯣꯏꯅ ꯑꯣꯜꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯥ ꯑꯣꯜꯂꯦ ꯑꯗꯨꯅ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯡꯉꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕ ꯍꯥꯏꯕꯗꯣ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯅꯈꯣꯏꯗꯤ ꯄꯦꯜꯂꯝꯒꯅꯤ ꯆꯍꯤ 10 ꯁꯨꯔꯕ ꯑꯩꯅ ꯅꯣꯛꯈꯤꯗꯕ ꯑꯩ ꯅꯣꯛꯄ ꯀꯥꯎꯔꯦ ꯑꯗꯨꯅ ꯇꯥꯠ ꯇꯧꯔꯒ ꯑꯩꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯅꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯂꯥꯡ ꯑꯗꯨꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯄꯨꯟꯁꯤꯗ ꯃꯨꯛ ꯑꯣꯟ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯅꯄꯥꯜꯗꯒꯤꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯍꯜ ꯏꯕꯨꯡꯉꯣꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯂꯦ ꯌꯥꯏꯃꯔꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯁꯤꯡꯗꯣ ꯁꯠ ꯂꯣꯏꯅ ꯑꯣꯟꯊꯣꯛꯅꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯃꯟꯗꯨꯅ ꯂꯥꯎꯔꯒ ꯈꯝꯂꯛꯏ ꯃꯣꯏꯕꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯀꯞꯂꯦ ꯌꯥꯏꯃꯔꯟꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯂꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯅ ꯀꯞꯂꯒ ꯈꯥꯝꯅꯕ ꯍꯣꯠꯅꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯗꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯀꯞꯂꯒ ꯐꯝꯊꯈ꯭ꯔꯦ ꯃꯃꯧ ꯌꯥꯏꯃꯗꯣ ꯃꯥꯡꯒꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯂꯒ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯏ
Thokaningdaba thawdok ama yumsida ngasi thokle. Ahal ibungo chingkhai lakpado mamitagi mapi tarakle. Adubu mahak mafamduda lainingdraduna imungda oina changkhri. Chingkhai lakpado imungda changlaklaga machada phukiba makut ado mathanta phajanba ngamdana thak nilakle. Amuk phawba tathi tagoina tawjadribani mahakna magi macha singsi. Maru oina machanupa ahal asi puglakpadagina ngasi phawba phubudi toko khon phawba kanna chairakthri. Ahal ibungodo ka manungduda angawba magum kablakli. Machada phukiba makut ado laimaida hanjin thajanjarai. Somda YaimaranXu gari manung aduda umkhrabani. Chattaba tawdaba yadabanina thabak mayam amadi chatpa tari tawbu tari. Magi angangsing adusu masidi wa machit amate ngangnakidri. Nakana maromdana Leishna do ngasi mama hoi lakadra haiduna phone tawbani adubu paikhalakidri. Kaidaru jano haiba amadi mahak khali. Callback tawjaraklani khanduna yam ka henadi khanjiludri. Haina numidang wairam tasilakle. Ngasidi YaimaranXdo thenglakdre. Numit manga leiringai pung manga ga tarakpa dwaida yumdi yaurakle. Adubu maga thainabada wa machida mata nganglamdana fazana phawbu yenglamdana adum changkhre. Maithungdo saungbagi maithungdi oidi. Leishna na wakhalda khalai. Masangamdabasida warazal. Masaksi nahan kaigadi manadi. Aibu changsilaga hangsira. Ngasai mana nganglami mayamduka ay hangnaroida. Hena ibu usitanabagi machaka moirani. Kana Leishna na laitin kurumbaloiraga changlakpada. Makoigi balcony gi thongdo hangduna lairambado thingjange haiduna changlakpada. YaimaranXna tumina hamduna laibadu uragli. Adudagi maso wangangdabida adum changsilakduna magi tawpham thokpa dum tawduna leiri. Haina matamdo sumhongjin kibana numidang pung 8 tarabani. Nahan ke chak isin saba matam hendoklabani. YaimaranXna chadrabanina Leishna so chasi kadai charoisi kadai leibada adum chadri. Mabukta khalai. Karino asuk thengasibu chak chadrisibo. Mapuroiba chadradi chaba phaibate hainabani. Ma chathogalaga ingoda oli jalo maisibo. Adudi mandi. Madi mapangi pochai chadena ima hoinasu aduga ini thabak numbidunasu yam haibani. Kaidawrujano sinupasibo. Aibu Leishna do khana YaimaranXna leiribaduda thoglakle. Masai phamobu pibam aduda adum phamlaga lengdabigi leirambaduna tungdagi yengbadadi pakhatpa ma phawkre Leishna so. Changsilaklaga yenglagi khenduna changsilai aduga YaimaranXgi masado nomduna yenglai. YaimaranXsu Leishna da yenglai. Makut anabaduso hidak langthak matam chana chadrabanina khitang pongkhatpa dongna tawbado Leishna na ure. YaimaranXgi mamai mamitto pungmak maklamni. Machimbal kado nahan makhaidi ngaksangangbani. Ngasidi musanba dongna tawramni. Mamai mamittuso humangla karino marek ama ikakaba dongna tawi. Leishna do pakatkhre. Kaino kaidawragi? YaimaranXna kumlakte. Leishna na khanabu oina hauraduna hairei. Aibuna tathi na chairamlaga nangna oina sida umbiri sina karigi. Chaki singa chararoidro. Chararoidoiraga hairu ai chajaruragi. Kumlaga khanaraknaba hairubuwani. Adubu ona tainabada YaimaranXna yam thajadana magi makuna ma paishinkhraga machimbal manakta thamduna kapningba khanglakle. Amukta udriba matawni. Nahan makai masak ubada khoidau pangsawda sagatpadu ngasidi Leishna do YaimaranXgi matawduda thamoi nanthukre. Ngasa ayukta mahangna khankiba mayamdo pungchai chain. Kari haidoino ngangdoino mafam marang khangdraduna tumina murtigum leptuna leiri Leishna do. Aniru minute kharadugi fibamduda leiraga Leishna na muka ngang mahuri. Kaidawba yauragi? Adudagi henjinkhre YaimaranXgi khangba ngamdabagi mawongdo. Khangjilamba pirangdo sinthaba horakle. Leishna so matawduda khangba ngamdraduna magi atopa makhutuna YaimaranXgi makhuttuda paisilakle. Adu pairubadagi YaimaranXna Leishna gi mokhangduda kolaga
Mamaido Leishna gi mabung mapado da thamlaga kablagli. Mahak angang majaga chap manakri ngasigi numisida. Leishna so ahan badadi kitang hainadraduna intoksira khalamani. Adubu tanja minjado yam chadab oiraduna hainadabado khangsinkibani. Thangnaba mikuptadi mapuroibani khandokiduna kitang normal oiragli. Mabuktasu khali. Kaidabu yaorzano ngasigi nupasibo. Aina mangondagi lapthokpa ngamdribasibu karigin. Magi ningak patawbusiga aiba hiyengwai kamdawdoini. Adubu thamoisina magi isiguma matausidi yengba ngamdrisi kaigin. Asukanba mahakna sumna sontharakliba maramsibu kari boirigaba. Ngahak leirba matungda Yaimaran Leishnabu tamna thaduraklaga mamai mamito makuna amaduna nanthoragli. Aduga tapna hai nang chaplame hairisana chatho. Leishna su tamna hanglai nangdi aidi chaningma phawdri nang chatho ei potharagi. Yaimaran hagoduna chatkri. Leishna do amukaso afamduda mathanta leplaga lehore. Maha kaiduksige haiba makhangdri. Chak chadana tumanbadi yaba nate kari tawraga pijasige haina khali. Adudagi masu jakhumda jangkhre. Aduga Yaimaran gi chanabado fazana plate haplaga purakli. Mahakna changlakpada Yaimaran kangtholda ngaraga phamungda hiptuna lerami. Mamiti ushili aduba mapide huziksu khaklamri. Leishna na changsilaktuna plate pairaga hairi. Sida dum charo kitang chadabadi yaro hidak charam khiroi. Yaimaran mamit pangthoragli aduga mapido nanthore. Yare wale ichaningli. Leishna kanaroi khanduna changsilaklaga Yaimaran gi nakanduda phamlagli. Aduga jakto manoina ilagli. Semta sachar aise sadoini puktatlabani lamana. Machimbal mayaduda jakto indogi thangchilabanina Yaimaran upai leitraduna maya kathoragli. Aduga jakto hukri. Adukandada Leishna tumina mathanta mumondorai.